PK channel pothaminasi khaminasi miyeng tabire khudimok podongi marop kamsora ning thaujan ngasi sutaram nokseri abadi koknon kurumjari ngasi miyam khudum don jagadriba video si mahsa thagat sakhiba video dagi khajiktang tunghanjaba video yamna pungning nuksiba video si yengeru rehraga yamna pungning nuksiman badagi aina namjaraba video sunastade tasengmagi di ISTV network channel singna coverage tobri haga mayamna sandokpirak badagi aina yengerba matamda pungning yam nuksiman badagi Impan West ki jaga amadagi Sunitagi Imungi tariba Awabasi Mungai manda badagi amadi wakhanda puning siman badagi hariba video si PK channel gi subscribers and viewers sing so mutang yeng tabiraga Awabada kitang share to minabagi tanjado lomina da khajikang mating oijagadra khanjaduna video si mayamna share to jagadri bani yeng taminasi imungi gi Awabada koi khudimana mating pangminasi habasi PK channel gi pothaminasi khaminasi gi maikedagi Miyamda kudol tamjage mutang imungi awabsi miyamda khangminabagi tanjado lominasi Sonia Imphal West ki lamsang kendri manung deleba ebong popi dagini maki mama Rasesori hokriba chahi ahum nonggi mamang dagi layong khangdaba leyan narak padagi daik tambu toktuna mama gi anaba sewa tonu leiri class 1 dagi 10 phawba fayengi school lamada daik tamlakhi aduga class 11 na iboton suna higher secondary school uripok tamki adubu imungi leita laira chen thungi phum phalaktaba loinana mama gi anaba namaram oiraga mahak daik tambu tokhi Raising in class 10 Tabagan, exam high do Obaganda, 11 Garam Dida, now given class 12 them do admission to work. Keep a chalet to the Sonia gi manaw nupa football sanaduna afawa sanaroima oiba pamni adubu sahi kya maki mamana phamungdagi lengba otpa ngamdana leirakpana maram oiraga maki aningma apambadu phangnaroi drami pairi amuktangdi pateng pangbiduna mamagi anabasi layengbiduna phahanbiu haibisni ei football sana pame duga akhoma la na abjide football sana ba yadre akhoma na phana mating amta pangbu Sahi Nipumathoram Surabi Rasesori Mapuroibana Sahi Taragi Mamangda Heart Attack Tobno Laikidabadagi Wakal Nungai Tabapoki Panek Flo Loduna Mung Punaba Amadi Sakum Mai Mutanaba Honoraki Adabu Hogak Kahalpa Ngamdana Pamungan Tadun Lirakpa Sahi Ahum Pajilakle Ngasi Phawa Marilenaba Authority Amadi Sarkargi Maikidagi Kariumba Tengmang Mata Phangba Letri Laikhidraba Mapuroibagi Su Ingol Sambal Leitabana Maram Oiraga Maki Mabungi Manakta Akhubaka Amada Tangru Leiri Loinana Shiba Changba Anigi Langdaida Lantengnari Rasesori ki mabung mutum rajen hingnabagi lanpamda pena sabagi thubak tobuna himung puri mak masagi su sakhum mai mutanaba honabada masan nupi gi damakta mateng amata pangmangamdri sarkar gi tembang si kaigumba amata phangde hana tum laurani ma weitogi kaigi piramba ketta phangde adu only magi siengsa card ka piba adudi ma phangi normal life da magi masasi tik tik launa leiba penoduma oina nabasi sarkar gi saitagi magi anabasida mapungoiba mateng sima Sonia larik makhatum thaduna doctor ama oiraga Miyamgi sewa tawa pamni adubu maki mangal nasi mangphong nagadra mangphong naroidra haibasi achauba wahang ama oiri doctor oye na khalle do lai shu tam ningi adu lei tabanina ngamjadre do akhoi maji phanabam thlain Lairabo haibasu papla natraga madu sabla hajik Rasesori gi lei film asini maki machanupi class 11 tamna matungda 12 ki admission fee leitana like tamba tokre machanapa si hengwai chorga footballer ma oyo pami adubu kanana karamai tona makum mating pigedoru bhaisini hajik fawuda manipur sarkar gi site gi aduga bailenaba authority gi site gi mating ta phamngamtri film asida manipur sarkar gi tongan tongan ba sothara ba sitik teng bang sing adu akoi da pidragadi kanada pigedoru bhaisini video journalist gagan amadi abegaloinena jitningomba haibung pokpi lamsang assembly constituency Mukti pothaminasi khaminasina adum kaina nabi yathangdo nijana bagi matamda yoksale adubo ngasigi video sida adom yengbiri haraga adom wakhalonda kari phawbige pungingda kari phawbige imungisigi awabda punamangda share tobina duna angam share tobina duna awana da mating pangmina bagi amadi isenasina pamniba doctor oiba pamniba samutang oiba ngamna bagi dajadu lominasi PK channel ni mahidagi so
ꯏꯆꯟ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯒꯤ ꯑꯋꯥꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯁꯤꯌꯔ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯀꯝꯃ꯭ꯌꯨꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤ